Matamgi Manipuri Wari channel asibu tabiriba kwai pumnamakpu taramnok jeri. Ngasisu mahausango Nuja Thoibi kulomdoi suba tangkak amok puduna lang jeri mayam punna taminarasi. Matamnadi kanabo sungaidabana ngasidi 11 ge school kaba aroiba namitni. Exam mayagi school suti piba matam yaurakli. Punsiba sungasidi sirasi jangnaga jang line jaga wari sanaraki haidona job yung nalepkre. School dani line jasu moli class ang nakpani. Line jang nakpo ubaduda punsiba so kok hawgalaga line jagi manang tuda jatke daw. Adu balay simba na punsiba ki makutu ta pharae. Punsiba sa mamang du phalay thorae. Kaya nalashimba. Laisimba sa line jaga punsiba ka hongnakliwa maong siying libani. Anidogi matawdo yeng banungay dabadaki laisimba sa mateng pangi kandana punsiba ki makutu ta pharaga. Kaidana. Lai jaga warim tu sanang gataw bani. Mana chen bagyaro nga sidi. Karino khangde mana khalisi. Ay somda hard kaire. Yam henjina su khalunida. Exam ya oiba oiramni. Punsiba makutu na panduna yam chakna patpat ka tharaga hairi. Hoyni, manang jam kuidri layak damay onching haibada ay natingadra. Maingona pasan haibadra. Pau pauna na resida hai, asibu yabra. Magisidi ay busiru haibanadra. Laishimba sa punsiba po timbirakli. Adu daw, hajudi kam haibiran. Break the pasan hainar. Haranay girumda laijapura kalaki. Ranbir na nakandagi. Yade komedi program ga simbi ko. Chalo bada, mi somda mathasari kanchira. Kaidawrage, nangi ngangdo nupa to pukoi kraba. Punsiba du karanga saunga lairambane Ranbir na pharakta silakpaduda khangsaw sauningkibana Ranbir gi ngaksamdo chapsalai. Aina wari isi kyam kure. Asugam wari kanchira mihun chida bawa haibra. Namda halage dai. Stop. Phagidawani. Thadhosimta. Asumna haineringai bel su takre. Class dawringai manungda punsiba laijada sum yengtuna lei. Nupi homdu so wari sanabado nungaidabagi oiramale notebook amada amana muk I amana muk patawduna rotation 9 iba pa matawngari. Anjuna nangoraba. Ado punsibada phazan haibadra. Laijana muk paraga haibayari. Mahagi mahalsika akhuyum dalakuni. Laga war tawduna phadra. Lingjol suna buktuta mullaga ani duna tawridu yengnaga magi samot phongdorakli. Laija punsibai papuni kona. Nangi maongse punsibana sauningdana atopa nupi makoi khrade nangsu nungairida. Laija sondo paraga phat haire. Antudi yarida damchade khakini. Punsiba sumakok tulek khalik khalaga yengbada mangang tulek tharakadawri mamanabi anido sawbada mai hauri. Wadi ngangda majingadu pomthokladuna leiri. Adubuda punsibadu amuk hena gyan mamlei majinduda so tapna sole. Masigi lai khurambi makaisida juja ga toisida kariwa hainaiba. Aidi khutche mareng chatleda ko. Angang nang horen ainu tawbudu yengu. Aidi haibirusini ko. Khangnidana na. Asumna class mathang tawkhraba madong break matamni. Haina kibay matong inna punsibado kaysu khandaba saraga rumdagi thoki. Laisimba sa lain jugi managda jangsilakdaga. Laija ay girumdamna janglusidana. Anjudu kyan khangta takre laisimba ki wado tabada. Laija na kay gino da laisimba. Babana mahorin lakani. Nang janaba kita sembiro muna harakpani. Adoyni. Kung kaya da lagdoyno. Pung ani mugtaba daiduda lakanin hairambani. Chasilawado tita laisimba. Laijada puk hawgalaga mang tharaga jatkri laisimba so mayamda oncheladuna nokfetarumnaga laijagi matung inakre. Laisimba gi rumda yauraduna laisimba na logduna mi aduga janglama ay kinumta lairakhige. Haida laisimba kuirakanuko. Laisimba so nokmi tawraga thokre thongduma palda long toksel. Laisimba thongduda nga tharaga nungaidana lepi wakhalduda sukhal. Laija aina wariba suko punsiba bo hangar. Ay makoibagi tumina laithokpa ngamani. Punsibadi adu ngamra. Sarana balambi amaromda chakhini. Nungsinaribana khoyanidi nungaidaba laheningde.
ꯄꯟꯊꯨꯡꯐꯝ ꯈꯪꯗꯅ ꯂꯃꯛ ꯈꯪꯅ ꯇꯥꯈ꯭ꯔꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯂꯥꯏꯖ ꯅꯪꯒ ꯄꯨꯟꯁꯤꯕꯒ ꯊꯨꯡꯅꯕ ꯃꯤꯀꯨꯞꯇꯨꯗ ꯑꯩꯒꯤ ꯄꯟꯊꯨꯡ ꯌꯧꯔꯦ ꯈꯟꯖꯒꯦꯀꯣ ꯂꯩꯁꯦꯝꯕꯗꯨ ꯁꯣꯝꯗ ꯅꯨꯄꯥ ꯑꯣꯏꯖꯔꯁꯨ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ ꯁꯣꯝꯗ ꯂꯥꯏꯖꯁꯨ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯣꯐꯥꯗꯨꯗ ꯐꯝꯊꯔꯒ ꯋꯥꯈꯜꯅ ꯐꯝꯕꯪꯅꯔꯕ ꯃꯤ ꯑꯃꯒꯨꯝ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇꯨꯗ ꯆꯞ ꯂꯦꯞꯄꯤ ꯂꯥꯏꯖꯁꯨ ꯃꯃꯤꯠꯇꯨ ꯐꯠ ꯌꯦꯡꯈꯠꯂꯛꯏ ꯄꯨꯟꯁꯤꯕ ꯑꯣꯏꯔꯝꯕꯗꯨꯗ ꯐꯣꯛ ꯍꯧꯒꯠꯂꯒ ꯇꯞꯄꯤꯡ ꯆꯦꯟꯊꯣꯛꯈꯤꯗꯨꯅ ꯊꯣꯡꯗꯣ ꯍꯥꯡꯅꯕ ꯍꯣꯠꯅꯩ ꯄꯨꯟꯁꯤꯕꯁꯨ ꯃꯥꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯏ ꯄ꯭ꯔꯞ ꯂꯥꯛꯂꯒ ꯂꯥꯏꯖꯕꯨ ꯐꯠ ꯄꯝꯈꯠꯂꯤ ꯂꯥꯏꯖꯁꯨ ꯃꯈꯣꯡ ꯑꯅꯤꯗꯨ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯔꯤ ꯂꯥꯏꯖꯁꯨ ꯃꯈꯣꯡ ꯑꯅꯤꯗꯨ ꯐꯤꯗ꯭ꯔꯤꯡ ꯀꯥꯎꯔꯤ ꯄꯨꯟꯁꯤꯕꯗꯤ ꯃꯆꯤ ꯂꯦꯡꯗꯦ ꯂꯥꯏꯖꯕꯨ ꯁꯣꯐꯥꯗꯨꯗ ꯐꯝꯍꯜꯂꯤ ꯑꯗꯨꯒ ꯂꯥꯏꯖꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯉꯥꯡ ꯅꯪ ꯇꯧꯏꯁꯤ ꯀꯩꯅꯣ ꯑꯩ ꯌꯥꯡꯉꯣꯏ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏ ꯑꯩ ꯂꯣꯏꯅ ꯌꯥꯒꯦ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯈꯤꯅꯨ ꯂꯥꯏꯖ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯇꯞ ꯇꯥꯔꯛꯏ ꯄꯨꯟꯁꯤꯕꯅ ꯀꯣꯜꯂꯤꯗꯣ ꯃꯤꯀꯨꯞꯇꯨꯗ ꯃꯥꯅ ꯏꯟꯊꯣꯛꯄ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯈꯤꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯇꯧꯗ ꯌꯦꯡꯅ ꯌꯦꯡꯁꯤꯟꯅꯗꯕ ꯁꯥꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯊꯃꯣꯏ ꯀꯟꯕꯤ ꯑꯣꯏꯕꯁꯨ ꯉꯝꯖꯗꯦ ꯍꯦꯟꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯏ ꯂꯥꯏꯖꯅ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ ꯑꯉꯥꯡ ꯅꯪ ꯋꯥ ꯉꯥꯡꯉꯨ ꯅꯪ ꯇꯨꯃꯤꯟ ꯂꯩꯒꯅꯨ ꯅꯪꯅ ꯁꯤ ꯄꯥꯝꯃꯤ ꯁꯤ ꯄꯥꯝꯗꯦ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯗꯨ ꯅꯠꯇꯗ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯄꯗꯨꯗꯤ ꯇꯧꯒꯅꯨ ꯅꯪꯅ ꯂꯥꯏꯔꯤꯛ ꯍꯣꯠꯅꯒꯦꯁꯨ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯕ ꯌꯥꯏ ꯑꯉꯥꯡ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯅꯕ ꯍꯣꯠꯅꯔꯤꯁꯦ ꯑꯩ ꯆꯥꯛ ꯆꯥꯕꯁꯨ ꯌꯥꯗꯦ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯇꯦꯟꯁꯟ ꯄꯪꯀꯥꯗ ꯀꯥꯏ ꯉꯁꯤꯗꯤ ꯅꯪ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯑꯉꯥꯡ ꯅꯪ ꯄꯥꯝꯂꯤꯁꯦ ꯀꯩꯅꯣ ꯂꯥꯏꯖ ꯄꯨꯟꯁꯤꯕꯕꯨ ꯇꯞꯅ ꯏꯟꯊꯣꯛꯂꯒ ꯁꯛꯐꯝ ꯈꯖꯤꯛ ꯁꯦꯝꯂꯗꯨꯅ ꯌꯥꯝ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯄꯥꯝꯃꯤꯁꯦ ꯅꯪ ꯊꯨꯡꯍꯟꯕ ꯉꯝꯒꯗ꯭ꯔꯣ ꯄꯨꯟꯁꯤꯕꯁꯨ ꯅꯨꯄꯤ ꯃꯃꯥꯡꯗꯨꯗ ꯇꯞꯀ ꯇꯧꯁꯤꯜꯂꯛꯏ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯅꯕꯒꯤꯗꯃꯛ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯄꯨꯟꯁꯤꯕꯅ ꯇꯧꯕ ꯉꯝꯂꯣꯏꯗꯕ ꯀꯩꯁꯨ ꯂꯩꯇꯦ ꯄꯨꯝꯅꯃꯛ ꯉꯝꯒꯅꯤ ꯑꯗꯣ ꯑꯉꯥꯡ ꯂꯥꯏꯅꯗꯤ ꯌꯥꯔꯣꯏ ꯑꯩ ꯑꯃꯈꯛꯇꯤ ꯉꯝꯂꯣꯏ ꯑꯩ ꯁꯤꯈꯤꯕ ꯉꯝꯒꯗ꯭ꯔꯥ ꯀꯥꯏꯅꯒꯗꯤ ꯍꯥꯏꯔꯛꯀꯅꯨ ꯅꯪꯅ ꯂꯩꯍꯧꯔꯒ ꯑꯩ ꯁꯤꯈꯤꯕꯗꯨ ꯉꯝꯂꯣꯏ ꯑꯩ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯅꯪꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃꯒ ꯅꯨꯡꯁꯤꯗꯨꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ ꯀꯥꯏꯅ ꯇꯧꯔꯛꯄꯗꯣ ꯑꯩ ꯂꯩꯔꯩꯄꯛꯇ ꯌꯦꯡꯕ ꯉꯝꯂꯣꯏ ꯁꯤꯕꯒꯤ ꯋꯥ ꯍꯧꯗꯣꯛꯅꯔꯒ ꯑꯩꯈꯣꯏꯅ ꯄꯨꯟꯅ ꯁꯤꯃꯤꯟꯅꯁꯤ ꯑꯗꯨ ꯑꯣꯏꯗꯤ ꯑꯩꯁꯨ ꯌꯥꯏ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖ ꯐꯥꯖꯤꯜꯂꯒ ꯌꯥꯝ ꯁꯥꯎꯕ ꯁꯛꯐꯝ ꯑꯃꯗ ꯍꯥꯏꯔꯛꯏ ꯀꯔꯟ ꯉꯥꯡꯂꯛꯀꯅꯨ ꯑꯩꯅ ꯍꯥꯏꯁꯤ ꯁꯤꯔꯤꯌꯁꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯁꯨ ꯐꯅꯤ ꯅꯠꯇꯦ ꯑꯁꯦꯡꯕꯅꯤ ꯍꯥꯏꯔꯤꯁꯤ ꯍꯣꯏ ꯐꯔꯦꯅꯦ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯣ ꯑꯦꯛꯖꯥꯝ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯗꯤ ꯄꯥꯎ ꯐꯥꯎꯅꯔꯒꯨꯝꯁꯤ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯍꯣꯠꯅꯧ ꯑꯩꯁꯨ ꯍꯣꯠꯅꯒꯦ ꯅꯪꯅꯕꯨ ꯂꯥꯏꯔꯤꯛ ꯍꯣꯠꯅꯔꯒ ꯑꯦꯛꯖꯥꯝꯒꯤ ꯃꯥꯔꯛ ꯐꯖꯔꯝꯕ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯕꯒꯤ ꯆꯥꯡ ꯈꯪꯖꯔꯒꯦ ꯃꯤꯀꯨꯞꯇꯨꯗ ꯑꯩꯈꯣꯏꯅ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯅꯪ ꯉꯝꯂꯣꯏꯗ꯭ꯔꯥ ꯄꯨꯟꯁꯤꯕꯁꯨ ꯍꯥꯏꯗꯣꯛꯂꯨꯔꯕ ꯋꯥꯅꯤ ꯉꯥꯡꯇꯕꯗꯤ ꯌꯥꯝ ꯐꯖꯗ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯆꯤꯟꯅ ꯊꯣꯛꯄ ꯑꯃ ꯐꯠ ꯍꯥꯏꯔꯛꯂꯤ ꯉꯝꯅꯤ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯣꯔꯦꯟꯗꯒꯤ ꯄꯥꯎꯔꯒꯦ ꯂꯥꯏꯔꯤꯛꯇꯨꯕꯨꯗꯤ ꯑꯗꯣ ꯄꯥꯎꯗꯤ ꯐꯥꯎꯅꯁꯤ ꯅꯪꯕꯨ ꯉꯝꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯄꯨꯟꯁꯤꯕꯗꯨ ꯈꯪꯂꯥꯛꯄ ꯂꯧꯔꯛꯂꯤ ꯑꯉꯥꯡ ꯃꯆꯥ ꯂꯥꯏꯖꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯈꯪꯆꯤꯡꯗꯦ ꯑꯉꯥꯡ ꯋꯥꯔꯤꯁꯦ ꯐꯖꯅ ꯑꯝꯇꯗꯤ ꯁꯥꯟꯅꯁꯤꯕ ꯑꯩꯒꯤ ꯃꯍꯟꯗꯨ ꯀꯪꯉꯛꯑꯗꯤ ꯅꯪ ꯃꯧ ꯁꯣꯏꯗꯅ ꯑꯣꯏꯅꯤ ꯂꯥꯏꯖꯁꯨ ꯃꯪꯍꯥꯗ ꯑꯇꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯗꯝꯆꯥ ꯅꯪꯁꯨ ꯍꯣꯠꯅꯧ ꯑꯩꯁꯨ ꯍꯣꯠꯅꯒꯦ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯈꯔ ꯑꯣꯟꯁꯤꯟꯁꯤ ꯍꯣꯏꯕ ꯑꯗꯣ ꯐꯣꯟꯗꯣ ꯑꯣꯐ ꯍꯥꯡꯉꯨ ꯅꯨꯡꯇꯤꯒꯤ ꯅꯠꯇ꯭ꯔꯁꯨ ꯃꯔꯛꯇ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯇꯥꯖꯒꯦ ꯄ꯭ꯂꯤꯖ ꯑꯩꯗꯤ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯂꯣꯏ ꯄꯥꯎ ꯐꯥꯎꯅꯔꯁꯨ ꯑꯦꯛꯖꯥꯝ ꯂꯣꯏꯔ ꯐꯥꯎꯅꯔꯁꯤ ꯑꯉꯥꯡ ꯉꯁꯤꯅ ꯁ꯭ꯀꯨꯜ ꯀꯥꯕꯁꯨ ꯂꯣꯏꯔꯦ ꯃꯇꯝ ꯈꯔꯗꯤ ꯁ꯭ꯀꯨꯜꯁꯨ ꯀꯥꯈꯤꯔꯣꯏ ꯃꯔꯛꯇꯨꯗ ꯑꯩꯕꯨ ꯀꯃꯥꯏꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯅꯪꯕꯨ ꯃꯤ ꯅꯠꯇꯕ꯭ꯔꯥ ꯃꯔꯛꯁꯤꯗ ꯑꯩꯉꯣꯟꯗ ꯗꯤꯁꯇꯔꯕ ꯇꯧꯔꯛꯀꯅꯨ ꯍꯥꯏꯅꯈꯤꯕ ꯋꯥ ꯀꯥꯎꯅꯒꯨꯝꯁꯤ ꯑꯩ ꯆꯠꯂꯦ ꯗꯝꯆꯥ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯖꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯄ꯭ꯔꯞ ꯆꯠꯈꯤ ꯑꯗꯨꯒ ꯊꯣꯡꯗꯣ ꯊꯤꯜꯂꯤ ꯗꯥ ꯂꯩꯁꯦꯝꯕ ꯊꯣꯡ ꯍꯥꯡꯗꯣ ꯂꯩꯁꯦꯝꯕꯁꯨ ꯇꯥꯔꯗꯨꯅ ꯊꯣꯡꯗꯣ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ ꯗꯥ ꯂꯩꯁꯦꯝꯕ ꯃꯇꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯀꯅꯨ ꯑꯩ ꯊꯣꯛꯑꯝꯃꯒꯦ ꯂꯩꯁꯦꯝꯕꯗꯨ ꯂꯥꯏꯖꯅ ꯁꯧꯔꯞ ꯍꯥꯏꯔꯝꯕꯗꯨꯗ ꯄꯥꯈꯠꯅ ꯉꯥꯏꯈꯣ ꯂꯥꯏꯖ ꯂꯩꯁꯦꯝꯕ ꯂꯥꯏꯖꯕꯨ ꯇꯥꯟꯅꯒꯦ ꯇꯧꯏ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯕꯨ ꯈꯥꯝꯗ꯭ꯔꯤ ꯂꯩꯁꯦꯝꯕ ꯑꯣꯏꯅ ꯈꯥꯝꯂꯛꯂꯤ ꯈꯥꯝꯔꯅꯣꯏꯗ ꯃꯥꯅ ꯐꯔꯅꯤ ꯈꯟꯕꯗꯣ ꯇꯧꯖꯔꯁꯅꯨ ꯌꯦꯠꯄꯤꯔꯨꯔꯅꯨ ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯖꯔꯁꯅꯨ ꯑꯩꯁꯨ ꯃꯇꯝ ꯈꯔꯁꯤꯗꯤ ꯉꯥꯏꯔꯒꯦ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒꯦ ꯉꯁꯤꯗꯒꯤ ꯃꯥꯒꯤ ꯅꯤꯡꯕꯁꯤꯃꯇꯪꯗꯤ ꯊꯨꯡꯅꯕ ꯍꯣꯠꯅꯔꯒꯦ
ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯂꯩꯁꯦꯝꯕꯗꯨ ꯉꯛꯅ ꯁꯦꯁ ꯑꯗꯨꯃꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯄꯛꯇꯦ ꯏꯇꯥꯎ ꯑꯁꯦꯡꯕꯩꯅꯤ ꯏꯇꯥꯎ ꯐꯥꯒꯤ ꯅꯠꯇꯦ ꯏꯇꯥꯎ ꯅꯪ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯈꯟꯖꯤꯟꯒꯅꯨ ꯑꯩꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯂꯥꯏꯔꯤꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯁꯤ ꯁꯦꯔꯥꯟꯅꯕ ꯂꯝꯕꯤꯗ ꯆꯠꯀꯦ ꯈꯜꯂꯅꯨ ꯆꯠꯂꯣꯏꯗ ꯑꯩꯈꯣꯏ ꯂꯥꯡꯖꯅ ꯍꯥꯏꯕꯦꯟꯗꯣꯏꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯉꯥꯡ ꯃꯆꯥꯒꯤ ꯋꯥꯈꯜ ꯈꯟꯗꯕꯗꯤ ꯉꯝꯂꯣꯏ ꯏꯇꯥꯎ ꯂꯩꯁꯦꯝꯕꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯑꯣꯡꯗ ꯅꯨꯡꯉꯥꯏꯖꯗꯦ ꯂꯥꯏꯟꯖꯁꯨ ꯀ꯭ꯂꯥꯁꯇ ꯆꯪꯂꯛꯂꯒ ꯕꯦꯒꯇꯨꯗ ꯃꯃꯥꯏꯗ ꯎꯞꯁꯤꯜꯂꯒ ꯉꯁꯥꯏꯗꯩ ꯊꯤꯡꯒꯠꯂꯝꯕ ꯄꯤꯗꯣ ꯃꯅꯤꯡ ꯇꯝꯅ ꯁꯤꯟꯊꯔꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯤ ꯑꯟꯖꯨꯁꯨ ꯂꯥꯏꯟꯖꯒꯤ ꯃꯀꯣꯛꯇꯨꯗ ꯅꯥꯟꯊꯕꯤꯔꯗꯨꯅ ꯂꯥꯏꯟꯖꯕꯨ ꯊꯦꯝꯕꯤꯔꯛꯂꯤ ꯀꯩꯗꯧꯔꯒꯦ ꯗꯥ ꯂꯩꯁꯦꯝꯕꯅ ꯀꯩ ꯍꯥꯏꯔꯤꯅꯣ ꯂꯥꯏꯖ ꯂꯥꯏꯖ ꯃꯃꯥꯏꯗ ꯌꯦꯡꯈꯠꯂꯛꯂꯒ ꯀꯞꯉꯥꯡ ꯇꯧꯔꯛꯂꯤ ꯗꯥ ꯂꯩꯁꯦꯝꯕꯅ ꯀꯩꯝ ꯍꯥꯏꯔꯛꯇꯦ ꯗꯥꯝꯆꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯑꯩꯁꯨ ꯃꯥꯏ ꯐꯅꯕ ꯈꯟꯗꯨꯅ ꯈꯔ ꯍꯥꯏꯔꯝꯃꯦ ꯑꯗꯨꯕꯨ ꯗꯥꯝꯆꯥꯗꯣ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯈꯤꯗ꯭ꯔꯥꯅ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯟꯖꯨ ꯂꯤꯡꯖꯦꯜꯗꯨ ꯅꯥꯀꯟꯗꯒꯤ ꯏꯁꯧꯒ ꯇꯧꯔꯛꯂꯤ ꯄꯦꯜꯂꯤ ꯇꯧꯈꯣꯗꯅ ꯅꯪ ꯄꯨꯟꯁꯤꯕꯗꯣ ꯑꯇꯩꯒ ꯃꯥꯟꯅꯗꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯅꯠꯇꯦ ꯂꯥꯏꯖ ꯄꯨꯟꯁꯤꯕꯗꯣ ꯀꯔꯤ ꯇꯧꯍꯧꯔꯤꯅꯣ ꯀꯩꯁꯨꯕꯨꯗꯤ ꯇꯧꯍꯧꯗꯦ ꯑꯗꯣ ꯗꯥꯝꯆꯥꯒꯤ ꯁꯛꯐꯝꯗꯣ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯍꯧꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯋꯦ ꯑꯟꯖꯨꯗꯤ ꯏꯁꯧꯒ ꯇꯧꯁꯤꯜꯂꯛꯏ ꯑꯁ ꯈꯪꯖ ꯂꯥꯛꯆꯗꯦꯗ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯥ ꯍꯥꯏꯕꯨ ꯑꯃꯗꯣ ꯉꯥꯎꯔ ꯆꯠꯈꯤꯅꯤꯀꯣ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯍꯨꯝꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕ꯭ꯔꯦꯛ ꯃꯇꯝ ꯂꯣꯏꯈꯤꯕꯒ ꯄꯨꯟꯁꯤꯕꯨ ꯍꯩꯁꯨ ꯆꯪꯂꯛꯂꯤ ꯄꯨꯟꯁꯤꯕꯗꯨ ꯃꯍꯧꯁꯥꯒꯨꯝ ꯇꯧꯈꯤꯗ꯭ꯔꯤ ꯂꯥꯏꯖꯗꯨꯁꯨ ꯌꯦꯡꯈꯤꯗ꯭ꯔꯤ ꯑꯣꯖꯥ ꯆꯪꯂꯛꯂꯒ ꯇꯥꯛꯂꯤꯕ ꯂꯥꯏꯔꯤꯛꯇꯣ ꯃꯨꯟꯅ ꯇꯥꯏ ꯄꯨꯟꯁꯤꯕꯒꯤ ꯃꯇꯧꯗꯣ ꯔꯟꯕꯤꯔꯒ ꯑꯍꯦꯟꯕꯒꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯩ ꯀ꯭ꯂꯥꯁ ꯃꯊꯪ ꯂꯣꯏꯔꯗꯨꯅ ꯁꯨꯇꯤ ꯊꯥꯔꯦ ꯄꯨꯟꯁꯤꯕꯗꯨ ꯉꯁꯤꯗꯤ ꯂꯥꯏꯟꯖꯒꯤ ꯃꯇꯨꯡꯁꯨ ꯏꯟꯅꯗ꯭ꯔꯤ ꯂꯥꯏꯟꯖꯅ ꯕꯁ ꯇꯣꯡꯈꯤꯗꯕ ꯅꯨꯃꯤꯠꯇꯒꯤ ꯄꯨꯟꯁꯤꯕꯁꯨ ꯇꯣꯡꯈꯤꯗ꯭ꯔꯕꯅꯤ ꯂꯥꯏꯟꯖꯅ ꯑꯣꯇꯣ ꯇꯣꯡꯂꯁꯨ ꯃꯥꯒꯤ ꯀꯥꯔꯗꯨꯅ ꯑꯣꯇꯣꯒꯤ ꯃꯇꯨꯡ ꯏꯟꯅꯖꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯟꯅꯈꯤꯗ꯭ꯔꯦ ꯆꯨꯝꯗ꯭ꯔꯤꯡ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯀꯥꯔꯗꯨꯗ ꯀꯥꯈꯠꯂꯒ ꯌꯨꯝꯗ ꯑꯣꯏꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯤ ꯔꯥꯁꯤꯁꯨ ꯄꯨꯟꯁꯤꯕꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯕꯅꯤ ꯅꯟꯗꯣꯒ ꯂꯦꯡꯕꯤꯒꯗꯁꯨ ꯍꯥꯏꯗ꯭ꯔꯤ ꯄꯨꯟꯁꯤꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝ ꯑꯃꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯕꯗꯨꯗ ꯔꯥꯁꯤꯁꯨ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯂꯒꯤ ꯃꯇꯥꯒꯨꯝ ꯄꯨꯟꯁꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤ ꯄꯨꯟꯁꯤꯕ ꯕꯦꯒꯇꯨ ꯊꯝꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯨꯝꯊꯩ ꯔꯥꯁꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯐꯝꯂꯒ ꯁꯅꯥ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯍꯟꯗꯛ ꯃꯔꯛꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ ꯄꯨꯟꯁꯤꯕ ꯎꯏꯁꯤꯜꯂꯤꯕ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯂꯒ ꯔꯥꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯅ ꯋꯥ ꯍꯥꯏꯔꯛꯄꯒꯨꯝ ꯌꯥꯝ ꯇꯞꯅꯒ ꯍꯥꯏꯔꯛꯂꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯃꯥꯝꯆꯥ ꯑꯩꯈꯣꯏꯁꯨ ꯅꯣꯏꯒꯤ ꯃꯇꯥꯡꯁꯦ ꯀꯥꯜꯂꯛꯄ ꯅꯠꯇꯦꯅꯦ ꯏꯀꯥꯏꯒꯅꯨ ꯏꯆꯥꯁꯤꯗꯤ ꯃꯥꯝꯆꯥꯗ ꯂꯣꯏꯅ ꯍꯥꯏꯌꯨꯁꯦ ꯅꯪꯕꯨ ꯅꯨꯄꯤꯒ ꯀꯣꯏꯔꯕ ꯁꯅꯥ ꯔꯥꯁꯤꯅ ꯑꯗꯨꯃꯥꯏꯅꯒ ꯍꯪꯂꯛꯄꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯏꯀꯥꯏꯕ ꯈꯪꯗꯕꯒꯤ ꯃꯇꯧꯗꯨ ꯇꯧꯔꯛꯂꯤ ꯄꯨꯛꯀ ꯍꯧꯒꯠꯂꯗꯨꯅ ꯔꯥꯁꯤꯗ ꯌꯦꯡꯂꯒ ꯇꯍꯥ ꯍꯥꯏꯔꯛꯂꯤ ꯃꯥꯝꯆꯥ ꯑꯅꯤꯁꯨꯅ ꯀꯣꯏꯅꯕꯁꯨ ꯅꯠꯇꯦꯕ ꯁꯨꯞꯅꯒꯤ ꯑꯃꯈꯛꯇꯅꯦꯕ ꯀꯣꯏꯔꯤꯁꯦ ꯔꯥꯁꯤꯗꯣ ꯅꯣꯛꯐꯦꯠꯀ ꯇꯧꯔꯗꯨꯅ ꯍꯥꯏꯌꯨꯅꯦ ꯏꯀꯥꯏꯒꯅꯨꯁꯦ ꯍꯥꯏꯌꯨ ꯃꯥꯝꯆꯥꯗꯁꯨ ꯈꯔ ꯁꯦꯌꯔ ꯇꯧꯊꯣꯛ ꯅꯪꯒꯩꯒ ꯈꯛꯇ ꯅꯨꯡꯉꯥꯏꯇꯕ ꯁꯔꯨꯛ ꯄꯨꯃꯤꯟꯅꯕꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯃꯥꯝꯆꯥꯁꯨ ꯌꯥꯎꯍꯟꯁꯦ ꯑꯍꯦꯟꯕꯗꯨ ꯊꯣꯡꯖꯜꯂꯒꯦ ꯍꯥꯏꯔꯒ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄꯅꯤ ꯄꯨꯟꯁꯤꯕ ꯑꯍꯦꯟꯕꯗ ꯄꯩꯅ ꯌꯦꯡꯂꯗꯨꯅ ꯍꯦꯟꯗꯥ ꯐꯥꯒꯤ ꯐꯔꯥꯡ ꯇꯧꯔꯛꯀꯅꯨꯀꯣ ꯀꯦꯁꯁꯦ ꯂꯨꯔꯤꯕꯅꯤ ꯀꯦꯁ ꯂꯣꯏꯗ꯭ꯔꯤꯉꯩꯁꯤꯗ ꯆꯦꯜꯂꯁꯤꯔꯣ ꯗꯥꯆꯧꯕ ꯑꯗꯨꯅ ꯐꯔꯣꯏꯗ꯭ꯔꯣ ꯔꯥꯁꯤꯗꯨ ꯄꯥꯈꯠꯄ ꯑꯃꯗꯨꯝ ꯌꯥꯎꯁꯤꯜꯂꯛꯂꯤ ꯀꯔꯝꯕ ꯀꯦꯁꯅꯣꯅꯦ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯟꯅ ꯑꯝꯇ ꯍꯥꯏꯔꯛꯎꯁꯦ ꯅꯣꯏ ꯑꯅꯤ ꯀꯥꯔꯟ ꯉꯥꯡꯅꯗꯅ ꯂꯩꯔꯅꯨ ꯗꯥꯆꯧꯕ ꯍꯥꯏꯗꯣꯛꯈ꯭ꯔꯣꯁꯦ ꯁꯨꯝ ꯇꯧꯔ ꯂꯩꯔꯗꯤ ꯅꯪꯕꯨ ꯅꯔꯨ ꯀꯣꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦꯅꯦ ꯃꯥꯝꯆꯥ ꯅꯨꯄꯤꯅ ꯂꯩꯊꯣꯔꯛꯄꯁꯦ ꯀꯔꯤ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯂꯩꯁꯤꯜꯂꯛꯀꯅꯤ ꯑꯍꯦꯟꯕꯅ ꯍꯣ ꯑꯗꯨꯗꯤꯅꯦ ꯃꯥꯝꯆꯥꯅꯗꯤ ꯈꯪꯂꯔꯣꯏ ꯀꯛꯆꯤꯡꯗ ꯄꯟꯖꯤ ꯑꯐꯕ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯗ ꯍꯦꯛ ꯈꯪꯉꯨꯔꯣ ꯃꯥꯅ ꯃꯊꯪ ꯃꯥꯏ ꯐꯥꯎꯖꯔꯛꯑꯁꯅꯤ ꯔꯥꯁꯤꯗꯣ ꯑꯍꯦꯟꯕꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯍꯦꯟꯕ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯀꯥꯔꯟ ꯇꯥꯏ ꯍꯥꯏꯋꯥꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯔꯥꯁꯤ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯉꯥꯏꯈꯣꯅꯦ ꯁꯅꯥ ꯅꯪꯒꯤꯁꯤꯕꯨ ꯅꯨꯄꯤꯗꯣ ꯑꯇꯣꯞꯄꯒ ꯀꯣꯏꯅꯈ꯭ꯔꯕꯣ ꯄꯨꯟꯁꯤꯗ ꯏꯀꯥꯏꯕꯤꯒ ꯇꯧꯏ ꯃꯈꯨꯠ ꯌꯦꯠꯇꯨꯅ ꯂꯨꯈꯝꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯗꯨꯅ ꯑꯁ ꯀꯣꯏꯗꯦ ꯃꯤ ꯅꯨꯡꯁꯤꯅꯕ ꯌꯧꯔꯨꯔꯕꯅꯤ ꯃꯥꯝꯆꯥ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯈ꯭ꯔꯦ ꯅꯃꯧ ꯅꯨꯄꯤꯗꯣ ꯄꯨꯔꯥ ꯒꯟꯙꯥꯔꯤ ꯑꯣꯟꯈ꯭ꯔꯦ ꯍꯣꯏꯅꯦ ꯑꯗꯨꯕꯣꯕ ꯑꯃꯕꯨ ꯑꯣꯏꯔꯣ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯝꯇꯗꯤ ꯍꯥꯏꯌꯨꯗꯅ ꯍꯦꯔꯥ ꯃꯥꯅ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯥꯅꯦ ꯅꯪ ꯃꯥꯝꯆꯥꯅ ꯍꯥꯏꯅꯒꯦꯁꯦ ꯄꯨꯟꯁꯤꯕꯗꯤ ꯕꯟ ꯂꯩꯕ ꯅꯠꯇꯦ ꯃꯥꯒꯤ ꯃꯀꯣꯛꯇꯨꯗ ꯈꯟꯕꯗꯨ ꯐꯠ ꯍꯥꯏꯔꯛꯂꯤ ꯃꯥꯝꯆꯥ ꯑꯩꯅ ꯅꯨꯄꯤ ꯑꯃ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯃꯥꯒꯤ ꯃꯁꯛ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯀꯂꯛ ꯃꯤꯍꯧꯕꯒꯤ ꯅꯨꯡꯁꯤꯈꯤꯕꯁꯨ ꯅꯠꯇꯦ
तसेंबदी माना मीगी मयमदा लेरगा मिनाय ओइरमबदगी नुंसिखिबनि मामचा राशिदो मचिना तमना सोलकली मीगी मयमदा लेबा मिनायनि हाइबा पुंसिबसु मचिंदो लेपति मखा समथरकली मामचा अैगी पुंसिबो माना समदोकपिरकपनि अदुगा मानाइबो पुंसुम सुमबिरमलगा फलेथोगा थोख्रिनि मामचे यंगमनि अैनु माबु नुंसिबगी चुरोय तलबलना बिदाय पिख्रबनि अदुदसु नदि लाइरिक मसक खंजरक्तबा इसे माना हाइबदगी लाइरिक पादरबनि अदुगा माना हौजिकपो पाव फाउनबसि यादबनि मामचा अयाम पेंदेदा अयाम पेंदे हाइसेनि अदो नंग नुपिदो मसक ममिंगदो अमता हाना हाइरोसि अैगी चाचानाबु माना ngawhanba yabrane nang mamcha laisidi पुंसिबदो याम इकाई इकाइना मामचा बाबाउ तमहोइदा हेल्पर ओइबि मसम याम संगबि मितै नुपिदा नुपि मानबि मसक मतौ फजबि इचम चमजबि मीगी गनबि अैगी थमोइसिबो मथोंग मरम खंगदना ओटबि ममिंगना लाइजो कौबनि पुंसिबगी वादो ताबदा राशि तरंग चटली पाखुम पीदे तुमिना उमदुना ले अहेनबसो ममागी रिएक्शन दो खंगी अदुबु पुंसिबना लाना खनखिबा तारी किजबना राशिगी मसा नोमलदुना मामचा मामचा कइनु मंगनदुबो मंगकन दाचौगी मसक फजरे हारिदो अैगिदुना दाचौगुदुदगी हेनबि ममिंगदुना एंजल कौइनि खंगनबा राशिदो क्यान खंगता ताई खंगलाव लावरकली तानिंगदेको हेनबा नंगी मतम यम वाले राशि पुंसिबदो अनसलदुना इचासना नंगना लाइजा हारिसे नहानु बर्थडे नुमिता हाई मही पोथोरकपो नुपि मचादोरा माने मामचा नहीं बने मसकदो सना इचाना खनबा इमौ मामचाना याय हाइसेनिको पुंसिबदो हराउना असंगबरो मामचा ओइमा अै हराउबदो वानथदोरे अहेनबदो करेमनरकले वानथबिरनु केसतो हानमता खनको अदुदा याम लुरिसे नुपिदो गैगा पाउ फाउनद्रि नुपिदोबु फोन पाइदब्रो करिगिनो माने इचादगी लैथोक्लिदोबा माना कइसुम हाइरमदब्राने हेनंगवांदा फोन बुदी पाइ ऑफ तौसेलिन मामचा माना हारिसे एग्जाम मयादे पाउ फाउनगुमसि लाइरिक पाउसिन ए अदुदि लैथोकपा नते कइनो माना नंग नुंसिबै नंगबु फानिंगबैने पुंसिबदो याम सीरियस ताना मकुट मसागा तौरदुना होइने अदुबु मामचा अैदि माउददि मागे खंजल ताददि केमता तौबा ngamde लाइरिक पाबसु ngamde केमता तौबा ngamde हंजन हंजन हाइरबनि मासु खरा खरादि अैगी खनबिबा याइदना मामचा इस माइपेमा अखोइदा चौसे यंगहैद्रना तौइसेदे राशिसु मचामु थेमजिलकले हेरा अदुदा कोक याम सानरनु कैदौरगे इचांगिबु मामचाना सोइदनबा तौनिसे नंगसु माना लाइरिक पाउ हाइबदो फजना पार माबो क्याम नंसिगे हाइबदो हंदके एग्जाम सेदा ngamdrasune 12 के एग्जाम सलेरिदना राशिगी वादो मुन्न तारगा पुंसिबा ngang tuminale aduga ahenbado onsiladuna paradana henba nangna taimana haiba intaribra naiba upai leite nadu koradi naduna haibin matabani natrane mamcha henba nangi chinsibu kamdau sige aiba mamcha inaulu jaibino bana haisi chum hayeng ituna tongan chase hairaso aidi dum chakidoini ko aidi hojikdagi sing hairosini I sana kamdau ni tawriside hauredo asomna punsibaso laijana haibu inkre yumdagi mapanga thokidri lairik tamai onsenkre laijasu makamarin tiktuna lairik tamai onsenkre atei satra singsu thandumadi tumina lainakre lairik tamai onsenakre exam mathang tawduna exam solution kre lembiga nandoga so yumda thorakle usokki barton chatnaba nando lembi amadi rasiga wa khanari nando na rasi dangi saitagi barton kyam chatningba nangna list amai khaloko aduga jawudu pikro aigi de yarani deite mamangna dawkhibado aduna shumyari anongba tawjaroi lembi na aduda moiba yamdurise akhoi khwarak pamchagai ge yumang hairine kamdawsige nando du matha sana as kamdawni do de bartoni chatpa hokre iche numituda yum sangaba tai na haibani o adu ore faide rasi sumatang chama ngai bani patang chari ngai hai horake mata go adu deite akhoi so pai ba yara roi hawai chengwai tingba khotpa gi isabi macha ma di darkar oi do mal kamai dau sige adu su chumi ne rasia
Noina pamlamgi Lisabi lakpa yapaga layroidro. Iche, ay nga sayin hangnaraban, amta layti. Outside taloy na laykin hayri. Adudi, kamdaw sige. Itay, ay na siyong kanbay wani ko. Utam hoy angang amalay ba do, hayfit hayraga yung sira. Utam na yarakadra. Lembido lang jubo kang niningising natli. Hoy ni, masaga pazabi, masangga yam sangbi ama, mo'y de helper ni hay na lay ba do. Mo'y ba, utam da phone ang tataw biyuda na. Hago, hayraga yung nasi. Ay horen ko na pazana tawragi, utam na suyara kanida. Kanadi, pochoy lay gadaba do, resipto puthoro. Tomagarita ga tharagi. Hago, ay lagthok kiti. Numidangi matam ni, nandodo tam da phone tawrai. Utam gi phone to yung dalay hongboy ba na rito noy na patpay kalakli. Tamo, ma phone po kiti, yung da tamami. Ihe, ay di wam tahay gataw gani ne. Ay ngon tahay ba yaba wawoy ragadi, adum hay biram mo tamo. Yay day da. Hang chichi, ako gi kisorgi, Nungcthoi. Noy da sobarto nyawra aman. Ho, yawra iya tamo. Ako gi yung mangdana, kanamta pay biyadri. Ado da hayeng si, noy da layba nupi machado. Amta lawba laki hay babu. Nandogi wado tabo da rito do, masada haraw mo po Maram dilang jabu, nando hay gi imong na minay gum na kalang kahayrak pa ni hay bagum kankre. Yayi tamo, hayeng nungthel do hekta thabiro. Ay so, nay jado thajaragi. Pari do di, tamlagi ko. Phone thamkraba matong rito do nokfe tawjay, machinda sa sonjari. Tabanang ginachana pibudi, ay na matam chupada, ay gi kongyagi ofoloy banatana. Migi kongyagi ofolgumda uhan gani. Mayaman tita wibo ura gani. Ay ngi tamoy se, pinanoki. Nang salari paktagi, kap na hinglaw ko. Matang dinamit ni, hay nakibay matong inna, tomaso, lain jubalaw malai. Lain jadi tanaba, yam kana, rito da hay jabani, adobo rito na hay manbadagi, lain jasu yam tanna, kanagit horak na, upay layta, gari do da kakalakli. Asum na sumlag pa na lain jaso, kung sibo hay giyam de urakli. Get to hay kanchan bagalay jadi, mamito pumtak pa hay bada oiri. Lain ja, kung sibaga yung ako'y bado, hay fit yung badata, masada akiba supaw. Tamna jang sila lembi dilayti, rasi jen horak laga, lain jabo haraw kau silanga, yung jawda thari ba sofando da pamte. Rasi dehana nung siraga lay rito gimatakta, kung sibaga marilay na ikang badagi, lain jabo amok kahana nung sikre. Ichagi mingdo, lain jahay ba niko? Lain jaso hay bago, magagdanomi, rasi sunok mi. Kariyan sangjar ang ginambo. Kang sujar madam. Ingon na madam ko haydi, kanan hayrake. Indong jan hayrak pa ni. Ado madam, kari tabag daw dun. Daw na ba daw rasi? Mamja ko gadang niko, madam ko bayade. Hay mamja. Tabag ka di ang talayti, nang buyom si dalak na ba, nang mamja na sinbay. Nanggat ko'y sanaga, marilay ni haysa, mamja sa kangin nilay ja. Rasigi wado tamba dalay jadi, ikay bada, mamay mamitong ang sangang sila Tanjado da pansiba so, hato, kudang da siriba karin da, yeng laga kumtarak pani. Ado balay jaga, rasiga, sopana paminaraga, wari sanaraga lay rambado ugada, tanglamba kong tanglo jab lepi. Ado galay jada manmiyang lai. Machin da so, kang hong da nagagtoki. Ang hamada.